ꯊꯣꯛꯑꯀꯥꯟꯗ ꯃꯤ ꯑꯁꯤꯕ ꯈꯨꯟꯕ ꯆꯠꯄ ꯑꯗꯒꯤ ꯃꯤ ꯑꯁꯣꯛꯄ ꯂꯧꯈꯠꯄ ꯆꯠꯄ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯕ ꯁ꯭ꯇꯦꯠꯃꯦꯟ ꯊꯝꯕ ꯃꯁꯤꯅꯗꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯍꯦꯜꯞꯐꯨꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯄꯨꯊꯣꯔꯛꯄ ꯉꯝꯃꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯤ ꯆꯦꯠꯅ ꯊꯥꯖꯖꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯃꯨꯚꯃꯦꯟ ꯐꯣꯔ ꯄꯤꯁ ꯑꯦꯟ ꯗꯦꯕꯂꯞꯃꯦꯟ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗ ꯑꯅꯧꯕ ꯑꯩꯈꯣꯏ ꯂꯨꯞ ꯑꯃꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯤꯌꯥꯝꯅ ꯃꯁꯤꯒꯤ ꯂꯨꯞꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯂꯩꯒꯅꯤ ꯆꯃꯝꯅꯕ ꯂꯩꯒꯅꯤ ꯑꯩꯈꯣꯏ ꯂꯨꯞꯁꯤ ꯊꯥ 5-6 ꯉꯁꯤꯗꯒꯤ ꯊꯥ 5-6ꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯅꯥꯒꯥꯒꯤ ꯅꯥꯒꯥ ꯐꯨꯗꯤꯜꯁ ꯀꯃꯤꯇꯤ ꯍꯥꯏꯅ ꯈꯪꯅꯕ ꯑꯗꯒꯤ ꯑꯩꯈꯣई ꯖꯂꯥꯡꯔꯣꯡ ꯌꯨꯅꯥꯏꯇꯦꯠ ꯑꯁꯥꯝ ꯃꯅꯤꯄꯨꯔꯦꯟ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯄꯤꯄꯜꯁ ꯃꯨꯚꯃꯦꯟ ꯐꯣꯔ ꯄꯤꯁ ꯑꯦꯟ ꯗꯦꯕꯂꯞꯃꯦꯟ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯑꯃꯁꯨꯡ ꯅꯣꯂꯨꯛꯆꯕ ꯑꯗꯨ ꯑꯍꯥꯟꯕꯗ ꯊꯝꯖꯔꯤ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯇꯥꯡ 12 ꯑꯌꯨꯛꯀꯤ ꯄꯨꯡ 10:30 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯣꯖꯤꯝ ꯍꯥꯏꯕ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯈꯪꯗꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯌꯥꯝꯅ ꯄꯥꯡꯗꯕ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯑꯗꯨꯒꯨꯝꯕ ꯊꯧꯑꯣꯡ ꯑꯃꯗ ꯑꯦꯝꯕꯨꯁ ꯇꯧꯁꯟꯗꯨꯅ ꯆꯔꯆꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯙꯔꯃꯒ ꯃꯔꯤ ꯂꯩꯅꯅ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯠꯈꯤꯕ ꯑꯗꯨꯒꯤ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯥꯏ ꯆꯤꯔꯨ ꯍꯥꯏꯕ ꯑꯗꯨꯒ ꯈꯨꯡꯒꯪꯗꯨꯒꯤ ꯃꯅꯥꯛꯇ ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ ꯃꯤꯑꯣꯏ ꯑꯃ ꯁꯤꯕ ꯑꯗꯨꯒ ꯃꯤꯑꯣꯏ 2 ꯑꯃꯅ ꯑꯁꯣꯛꯄ ꯅꯪꯕ ꯃꯁꯤꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯍꯣꯁꯇꯦꯖꯀꯤ ꯀ꯭ꯔꯥꯏꯁꯤꯁ ꯕꯣꯠ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯍꯣꯁꯇꯦꯖ ꯑꯣꯏꯅ ꯐꯥꯖꯤꯟꯅꯕ ꯑꯃꯁꯨꯡ ꯑꯃꯅ ꯑꯃꯗ ꯑꯩꯈꯣꯏ ꯐꯥꯈꯤꯕ ꯃꯤꯁꯤꯡ ꯊꯥꯗꯣꯛꯅꯅꯕ ꯑꯩꯈꯣꯏ ꯑꯜꯇꯤꯃꯦꯇꯝ ꯄꯤꯕꯅꯆꯤꯡꯕ ꯁꯤꯒꯤ ꯀ꯭ꯔꯥꯏꯁꯤꯁꯁꯤ ꯑꯩꯈꯣꯏ ꯂꯥꯛꯈꯤꯕ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯃꯨꯚꯃꯦꯟ ꯐꯣꯔ ꯄꯤꯁ ꯑꯦꯟ ꯗꯦꯕꯂꯞꯃꯦꯟ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯣꯛꯄ ꯑꯗꯨꯒ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯑꯦꯛꯖꯤꯁꯇꯦꯟꯁꯁꯤꯗ ꯄꯤꯔꯛꯄ ꯌꯥꯝꯅ ꯑꯆꯧꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯌꯥꯝ ꯆꯍꯤ ꯀꯌꯥ ꯂꯤꯁꯪꯁꯤꯟꯅ ꯂꯩꯃꯤꯟꯅꯔꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯌꯥꯝ ꯑꯗꯨ ꯍꯤꯡꯃꯤꯟꯅꯗꯕ ꯌꯥꯔꯔꯣꯏꯗꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯁꯛꯇꯝ ꯑꯃ ꯀꯔꯝꯕ ꯃꯇꯝꯗ ꯐꯪꯕ ꯉꯝꯒꯗꯒꯦ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯇꯅꯤꯛꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯁꯤꯗ ꯄꯤꯔꯛꯄ ꯃꯗꯨꯒꯤ ꯑꯃꯠꯇ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯁꯛꯇꯝꯗꯨꯗ ꯄꯤꯔꯛꯄ ꯌꯥꯝꯅ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃꯅꯤ ꯁꯥꯐꯨ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯧꯕꯒ ꯂꯣꯏꯅꯅ ꯃꯁꯤ ꯌꯥꯝꯅ ꯁ꯭ꯇꯔꯣꯡꯒꯦꯁ ꯇꯥꯝꯗ ꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡꯁꯦ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯀꯟꯗꯦꯝꯁꯨ ꯇꯧꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯑꯅꯤꯃꯛꯀꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨꯒ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯑꯅꯤꯃꯛꯀꯤ ꯑꯦꯜꯗꯔꯁ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯒ ꯙꯔꯃꯒ ꯃꯔꯤ ꯂꯩꯅꯅ ꯊꯕꯛ ꯇꯧꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯌꯥꯝꯅ ꯀꯟꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤꯕ ꯇꯥꯡꯀꯛꯁꯤꯗꯩꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯅꯕ ꯍꯣꯠꯅꯕꯒꯤ ꯇꯥꯡꯀꯛ ꯑꯃ ꯂꯥꯛꯄꯁꯦ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯃꯨꯚꯃꯦꯟ ꯐꯣꯔ ꯄꯤꯁ ꯑꯦꯟ ꯗꯦꯕꯂꯞꯃꯦꯟ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯑꯗꯨꯝꯕ ꯈꯣꯡꯊꯥꯡꯁꯤꯡꯗꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯁꯨ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯍꯣꯠꯅꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯩꯈꯣꯏ ꯁꯣꯂꯤꯗꯥꯔꯤꯇꯤꯁꯨ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯨꯟꯅ ꯕꯣꯠ ꯁꯥꯏꯠꯀꯤ ꯍꯥꯏꯕ ꯇꯥꯔꯦ ꯕꯣꯠ ꯀꯝꯃꯨꯅꯤꯇꯤꯁꯀꯤ ꯃꯤꯑꯣꯏ 59 ꯍꯣꯁꯇꯦꯖ ꯑꯣꯏꯅ ꯇꯣꯉꯥꯟꯕ
ꯁꯥꯏꯠꯇ ꯐꯥꯖꯤꯟꯅꯈꯤꯕꯁꯦ ꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯀꯨꯟꯅꯤꯄꯥꯜ ꯑꯃꯗꯤ ꯑꯩꯈꯣꯏ ꯊꯥꯗꯣꯔꯛꯄꯒꯤ ꯇꯥꯟꯀ ꯑꯃ ꯂꯩꯔꯛꯄꯁꯦ ꯁꯤ ꯐꯥꯎꯕꯁꯨ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯒꯤ ꯇꯥꯡꯀꯛꯇꯨ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗ ꯇꯧꯕꯤꯔꯤꯕꯁꯤꯡꯗꯣ ꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯖꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯦꯝꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯌꯥꯝꯅ ꯇꯥꯏꯇ ꯂꯩꯅ ꯐꯥꯗꯕꯤꯔꯒ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯧꯔꯛꯍꯟꯗꯅꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯁꯤ ꯄꯤꯄꯜꯁ ꯃꯨꯚꯃꯦꯟ ꯐꯣꯔ ꯄꯤꯁ ꯑꯦꯟ ꯗꯦꯕꯂꯞꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯥꯏꯈꯣꯟꯅꯅ ꯑꯄꯤꯜ ꯇꯧꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯠꯇꯅ ꯑꯩꯈꯣꯏ ꯇꯧꯕꯤꯗꯅꯕ ꯄ꯭ꯔꯣꯚꯣꯀꯦꯇꯦꯠ ꯑꯣꯏꯕ ꯑꯩꯈꯣꯏ ꯋꯥꯍꯩ ꯋꯥꯇꯥ ꯁ꯭ꯇꯦꯠꯃꯦꯟ ꯈꯪꯗꯦ ꯊꯕꯛ ꯈꯪꯗꯦ ꯇꯧꯕꯤꯗꯅꯕ ꯁꯦꯜꯐ ꯔꯦꯁꯇ꯭ꯔꯦꯟ ꯇꯧꯕꯤꯗꯅꯕ ꯑꯩꯈꯣꯏ ꯀꯥꯏꯈꯣꯟꯅꯅ ꯑꯄꯤꯜ ꯇꯧꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯅꯥꯒꯨꯝꯕ ꯂꯨꯞ ꯑꯃꯠꯇꯅ ꯑꯩꯈꯣꯏꯅ ꯇꯧꯕꯅꯤ ꯍꯥꯏꯅ ꯑꯦꯝꯕꯨꯁ ꯑꯅꯤꯁꯦ ꯃꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯀ꯭ꯂꯦꯝ ꯇꯧꯔꯛꯄ ꯂꯩꯇ꯭ꯔꯤ ꯑꯗꯣ ꯁꯤꯒꯨꯝꯕ ꯏꯟꯁꯤꯗꯦꯟꯁꯤꯗ ꯃꯤꯌꯥꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯥꯏꯠꯇꯒꯤ ꯁ꯭ꯄꯦꯀꯨꯂꯦꯁꯟꯗ ꯑꯩꯈꯣꯏ ꯁꯥꯒꯠꯅꯔꯛꯄ ꯑꯦꯂꯤꯒꯦꯁꯟ ꯃꯌꯥꯝ ꯑꯃꯈꯛ ꯆꯤꯡꯅꯕ ꯃꯌꯥꯝ ꯑꯃꯈꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯂꯨꯞ ꯀꯌꯥ ꯑꯃꯅ ꯃꯊꯪ ꯃꯈꯣꯏꯅ ꯇꯧꯗꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯈꯣꯏ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯁ꯭ꯇꯦꯠꯃꯦꯟ ꯊꯝꯅꯔꯛꯄ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇ ꯎꯃꯤꯟꯅꯔꯦ ꯑꯗꯨꯒ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯦꯝꯕꯨꯁꯁꯤꯒꯤ ꯃꯔꯨꯝꯗ ꯂꯩꯔꯤꯕ ꯑꯗꯨꯝꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯀꯅꯥꯒꯨꯝꯕ ꯂꯨꯞ ꯑꯃꯠꯇꯅ ꯑꯩꯈꯣꯏꯅ ꯇꯧꯕꯅꯤ ꯍꯥꯏꯅ ꯅꯨꯄꯥ ꯊꯣꯛꯅ ꯊꯣꯛꯂꯛꯑꯒ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯀ꯭ꯂꯦꯝ ꯇꯧꯕ ꯉꯝꯗꯕꯁꯦ ꯃꯁꯤꯅ ꯇꯥꯏ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯀꯥꯡꯂꯨꯞꯁꯤꯡꯗꯣ ꯄ꯭ꯔꯣꯕꯔꯇꯥꯏꯖ ꯏꯂꯤꯃꯦꯟ ꯉꯥꯛꯇꯅꯤ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯆꯥꯟꯅ ꯆꯤꯟꯅꯕ ꯑꯃꯠꯇ ꯑꯣꯏꯕ ꯁꯛꯇꯝ ꯃꯅꯤꯄꯨꯔꯗ ꯂꯩꯍꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯃꯗꯨ ꯊꯨꯒꯥꯏꯅꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯖꯦꯅꯦꯔꯦꯁꯟꯁꯦ ꯃꯁꯤꯁꯤ ꯃꯥꯡꯍꯟꯅꯅꯕꯒꯤ ꯑꯔꯣꯟꯕ ꯑꯗꯨꯝꯕ ꯑꯦꯖꯦꯟꯗꯥ ꯂꯩꯕ ꯑꯗꯨꯝꯕ ꯑꯦꯖꯦꯟꯗꯥ ꯂꯩꯕꯁꯤꯡꯗꯒꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒꯤ ꯃꯔꯁꯤꯅꯔꯤ ꯑꯣꯏꯕ ꯑꯅꯦꯛꯄ ꯊꯕꯛ ꯇꯧꯕ ꯀꯥꯡꯂꯨꯞ ꯑꯣꯏꯕ ꯑꯗꯨꯝꯕ ꯀꯥꯡꯂꯨꯞ ꯈꯔ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯃꯨꯚꯃꯦꯟ ꯐꯣꯔ ꯄꯤꯁ ꯑꯦꯟ ꯗꯦꯕꯂꯞꯃꯦꯟ ꯃꯅꯤꯄꯨꯔꯅ ꯆꯦꯠꯅ ꯊꯥꯖꯖꯩ ꯃꯁꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯀꯥꯡꯂꯨꯞꯁꯤꯡꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣই ꯃꯁꯤꯒꯤ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏ ꯊꯝꯃꯤꯟꯅꯔꯀꯥꯟꯗ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯃꯗꯨ ꯆꯞ ꯆꯥꯅ ꯃꯈꯣꯏꯅ ꯇꯧꯈ꯭ꯔꯤꯕ ꯐꯠꯇꯕ ꯀ꯭ꯔꯥꯏꯝꯁꯦ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯍꯩꯗꯣ ꯃꯗꯨ ꯐꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯋꯤꯠ ꯁꯣꯂꯤꯗꯥꯔꯤꯇꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯑꯦꯝꯕꯨꯁ ꯑꯅꯤꯁꯦ ꯃꯁꯤꯒꯤ ꯏꯟꯁꯤꯗꯦꯟ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯑꯩꯈꯣꯏꯒꯤ ꯔꯤꯀꯟꯁꯥꯏꯂꯤꯌꯦꯁꯟ ꯑꯃꯁꯨꯡ ꯔꯤꯌꯨꯅꯤꯐꯤꯀꯦꯁꯟꯒꯤ ꯅꯨꯃꯤꯠ ꯑꯣꯏꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏ ꯃꯁꯤ ꯄꯥꯂꯣꯟ ꯇꯧꯔꯒ ꯑꯩꯈꯣꯏ ꯊꯝꯁꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯁꯦꯜꯕꯨ ꯈꯥꯏꯅꯍꯟꯅꯅꯕ ꯑꯩꯈꯣꯏ ꯃꯁꯦꯜ ꯀꯥꯏꯅꯍꯟꯅꯅꯕ ꯑꯩꯈꯣꯏ ꯃꯁꯦꯜ ꯍꯥꯠꯅꯍꯟꯅꯅꯕ ꯁꯤꯜꯂꯛꯄ ꯑꯐꯣꯡꯕ ꯑꯃꯁꯨꯡ ꯑꯔꯣꯟꯕ ꯊꯧꯑꯣꯡꯒꯤ ꯃꯥꯌꯣꯛꯇ ꯃꯅꯤꯄꯨꯔꯤ ꯃꯤꯌꯥꯝꯅ ꯂꯦꯞꯈꯠꯄ ꯅꯨꯃꯤꯠ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯏꯟꯁꯤꯗꯦꯟꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯖꯕ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯁꯥꯒꯤ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯃꯁꯤ ꯆꯞ ꯆꯥꯅ ꯄꯥꯏꯈꯠꯀꯗꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝꯗꯨꯗꯒꯤ ꯑꯁꯤꯕ ꯑꯃꯁꯨꯡ ꯑꯁꯣꯛꯄꯁꯤꯡ ꯑꯗꯣ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯒ ꯂꯧꯈꯠꯂꯒ ꯃꯐꯝꯁꯤꯗ ꯄꯨꯔꯛꯄꯗꯤ ꯉꯝꯃꯤ ꯑꯗꯣ ꯃꯐꯝꯁꯤꯗ ꯄꯥꯛ ꯁꯟꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯕ꯭ꯔꯥ ꯆꯠꯊꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯈꯪꯕ ꯉꯥꯛꯇꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯧꯖꯤꯛꯐꯥꯎ ꯎꯗꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡꯁꯤꯗ ꯌꯥꯝꯅ ꯑꯀꯟꯕ ꯁꯦꯀꯨꯔꯤꯇꯤꯒꯤ ꯑꯩꯈꯣꯏ ꯁꯔꯚꯤꯂꯦꯟꯁ ꯑꯩꯈꯣꯏ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯁꯛꯇꯤ ꯂꯩꯕ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯑꯗꯨꯒꯨꯝꯕ ꯑꯥꯎꯠꯄꯨꯠꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯃꯐꯝꯁꯤꯗ ꯀꯅꯥꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯁꯤꯒꯤ ꯊꯣꯡꯁꯤꯡꯁꯤ ꯆꯠꯊꯈꯤꯕꯅꯣ ꯀꯔꯝꯕ ꯃꯣꯇꯤꯞꯇ ꯆꯠꯊꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯀ꯭ꯂꯥꯔꯤꯇꯤ ꯑꯃ ꯃꯅꯤꯄꯨꯔꯤ ꯃꯤꯌꯥꯝꯗ ꯃꯅꯤꯄꯨꯔꯤ ꯂꯩꯉꯥꯛꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯁꯤꯕꯨꯁꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯤꯒꯨꯝꯕ
ꯄꯥꯝꯗꯕ ꯊꯧꯑꯣꯡꯁꯤꯡ ꯊꯕꯛꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯑꯦꯠ ꯑꯦꯅꯤ ꯇꯥꯏꯝꯗ ꯊꯣꯛꯍꯜꯂꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯑꯗꯨ ꯑꯩꯈꯣꯏ ꯂꯩꯔꯕꯅꯤꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝꯁꯦ ꯃꯁꯤ ꯌꯥꯝꯅ ꯑꯈꯟꯅꯅ ꯔꯤꯚ꯭ꯌꯨ ꯇꯧꯕꯤꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯑꯦꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯃꯗ ꯁꯨꯝꯕ ꯄꯥꯝꯗꯕ ꯊꯧꯑꯣꯡ ꯑꯃ ꯂꯥꯛꯄꯗ ꯈꯨꯗꯛꯇ ꯑꯩꯈꯣꯏ ꯊꯕꯛ ꯄꯥꯏꯈꯠꯄ ꯉꯝꯅꯅꯕ ꯑꯣꯔ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯄ꯭ꯔꯤ ꯗꯤꯁꯤꯁꯤꯞ ꯑꯣꯏꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯄꯥꯏꯈꯠꯄ ꯉꯝꯍꯧꯅꯕ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯊꯧꯔꯥꯡꯗꯣ ꯑꯩꯈꯣꯏ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯄ ꯊꯣꯛꯏ ꯑꯗꯨꯅ ꯊꯧꯗꯣꯛ ꯊꯣꯛꯑꯀꯥꯟꯗ ꯃꯤ ꯑꯁꯤꯕ ꯈꯨꯟꯕ ꯆꯠꯄ ꯑꯗꯒꯤ ꯃꯤ ꯑꯁꯣꯛꯄ ꯂꯧꯈꯠꯄ ꯆꯠꯄ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯕ ꯁ꯭ꯇꯦꯠꯃꯦꯟ ꯊꯝꯕ ꯃꯁꯤꯅꯗꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯍꯦꯜꯞꯐꯨꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯄꯨꯊꯣꯔꯛꯄ ꯉꯝꯃꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯏꯆꯦꯗ ꯊꯥꯖꯖꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯃꯨꯚꯃꯦꯟ ꯐꯣꯔ ꯄꯤꯁ ꯑꯦꯟ ꯗꯦꯕꯂꯞꯃꯦꯟ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗ ꯑꯅꯧꯕ ꯑꯩꯈꯣꯏ ꯂꯨꯞ ꯑꯃꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯤꯌꯥꯝꯗ ꯃꯁꯤꯒꯤ ꯂꯨꯞꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯂꯩꯒꯅꯤ ꯆꯃꯝꯅꯕ ꯂꯩꯒꯅꯤ ꯑꯩꯈꯣꯏ ꯂꯨꯞꯁꯤ ꯊꯥ 5-6 ꯉꯁꯤꯗꯒꯤ ꯊꯥ 5-6ꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯅꯥꯒꯥꯒꯤ ꯅꯥꯒꯥ ꯐꯨꯠꯍꯤꯜꯁ ꯀꯝꯃꯤꯇꯤ ꯍꯥꯏꯅ ꯈꯪꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯖꯦꯂꯤꯌꯥꯡꯔꯣꯡ ꯌꯨꯅꯥꯏꯇꯦꯠ ꯑꯁꯥꯝ ꯃꯅꯤꯄꯨꯔ ꯑꯦꯟ ꯅꯥꯒꯥꯂꯦꯟ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯅꯤꯄꯨꯔ ꯑꯩꯈꯣই ꯕ꯭ꯔꯥꯟꯁ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯀꯥꯡꯕꯨ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯃꯌꯥꯝ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯁꯤꯡꯒꯤ ꯂꯨꯞ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯂꯨꯞ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯏꯃꯥꯒꯤ ꯃꯩꯔꯥ ꯍꯥꯏꯅ ꯈꯪꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯔ ꯀꯝꯃꯤꯇꯤ ꯐꯣꯔ ꯄꯤꯄꯜ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯑꯣꯐ ꯅꯥꯒꯥ ꯍꯥꯏꯅ ꯈꯪꯅꯕ ꯁꯤꯒꯤ ꯂꯨꯞꯁꯤꯡ ꯃꯌꯥꯝꯁꯦ ꯁꯤꯇ ꯅꯠꯇꯕ ꯑꯇꯩ ꯑꯇꯩ ꯂꯨꯞ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯌꯥꯎꯔꯤ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯍꯥꯏꯖꯕ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯉꯝꯖꯗ꯭ꯔꯒꯁꯨ ꯅꯥꯒꯥ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯑꯦꯛꯇꯤꯚꯤꯁ ꯀꯌꯥ ꯑꯃ ꯌꯥꯎꯅ ꯀꯌꯥ ꯑꯃ ꯌꯥꯎꯅ ꯁꯦꯝꯖꯕꯅꯤ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯌꯨꯅꯤꯇꯤ ꯆꯥꯟꯅ ꯆꯤꯟꯅꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨꯡ ꯑꯥꯏꯗꯤꯌꯥ ꯃꯅꯤꯄꯨꯔꯒꯤ ꯑꯁꯦꯡꯕ ꯋꯥꯍꯟꯊꯣꯛ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯑꯗꯨꯒ ꯏꯟꯇꯤꯒ꯭ꯔꯤꯇꯤꯁꯦ ꯉꯥꯛꯃꯤꯟꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯗ ꯃꯄꯨꯡ ꯑꯣꯏꯅ ꯁꯥꯒꯠꯆꯕ ꯑꯃꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯩꯔꯛꯄ ꯏꯟꯁꯤꯗꯦꯟ ꯀꯌꯥ ꯑꯃꯗ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯅꯗꯕ ꯀꯌꯥ ꯚꯥꯞ ꯇꯥꯍꯟꯅꯅꯕ ꯑꯗꯨꯒ ꯂꯣꯏꯅ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗꯕ ꯀꯌꯥ ꯄꯥꯎ ꯐꯥꯎꯅꯅꯕ ꯂꯣꯏꯅꯅ ꯑꯃꯠꯇ ꯑꯣꯏꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯟꯅꯗꯒꯤ ꯂꯩꯖꯔꯛꯄꯗꯣ ꯃꯇꯝ ꯈꯔ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯃꯌꯥꯝ ꯑꯃꯅ ꯃꯥꯡꯍꯟꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯍꯟꯅꯕ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯅ ꯃꯤꯌꯥꯝꯅ ꯍꯣꯠꯅꯕꯒꯤ ꯁꯥꯟꯅꯕꯗ ꯃꯇꯨꯡꯗ ꯊꯧꯗꯥꯡ ꯂꯧꯅꯅꯕ ꯑꯈꯟꯅꯕ ꯊꯕꯛ ꯈꯔ ꯇꯧꯅꯅꯕ ꯑꯗꯨꯒꯤ ꯄꯥꯟꯗꯝꯗꯨꯗ ꯑꯩꯈꯣই ꯑꯦꯛꯁꯄꯦꯔꯤꯃꯦꯟꯇꯦꯜꯂꯤ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝꯁꯤꯒꯤ ꯑꯣꯏꯕ ꯂꯨꯞꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯦꯝꯃꯒ ꯇꯧꯃꯤꯟꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯕ ꯍꯧꯖꯔꯛꯄꯅꯤ ꯂꯨꯞꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯂꯧꯖꯔꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀ꯭ꯋꯥꯛꯇꯥ ꯑꯃꯁꯨꯡ ꯃꯣꯏꯔꯥꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯒꯤ ꯅꯥꯒꯥꯁꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯃꯐꯝꯁꯤꯡꯗ ꯃꯤꯔꯦꯝꯒꯤ ꯃꯐꯝꯗ ꯄꯤꯔꯛꯄ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯝꯕꯤ ꯋꯥꯡꯅꯁꯨ ꯑꯇꯩ ꯑꯇꯩ ꯃꯐꯝꯁꯤꯡ ꯈꯔꯗꯁꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯂꯨꯞꯁꯤꯒꯤ ꯑꯀꯣꯏꯕ ꯂꯨꯞꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯆꯠꯇꯨꯅ ꯎꯅꯗꯨꯅ ꯄꯨꯛꯅꯤꯡ ꯄꯥꯎꯃꯤꯟꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯋꯥꯠ ꯑꯄꯟ ꯈꯔꯗ ꯑꯣꯏꯔꯁꯨ ꯑꯩꯈꯣই ꯁꯤꯌꯥꯔ ꯇꯧꯖꯕ ꯑꯗꯒꯤ ꯀꯩꯒꯨꯝꯕ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯐꯦꯁꯤꯂꯤꯇꯦꯇꯔ ꯑꯣꯏꯔꯒ ꯂꯩꯉꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯒ ꯑꯩꯈꯣꯏ ꯄꯥꯎ ꯐꯥꯎꯅꯖꯔꯒ ꯑꯗꯨꯒ ꯂꯩꯅ ꯁꯣꯜꯕ ꯇꯧꯕ ꯍꯟꯗꯛꯀꯤ ꯀ꯭ꯋꯥꯛꯇꯥ ꯃꯣꯏꯔꯥꯡꯒꯤꯅꯆꯤꯡꯕ ꯊꯧꯗꯣꯛꯇ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯇꯧꯖꯔꯨꯕꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯍꯣꯠꯅꯖꯕ ꯑꯩꯈꯣꯏ ꯇꯞꯅ ꯇꯞꯅ ꯑꯩꯈꯣꯏ ꯇꯧꯖꯕꯅꯤ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ तोान तोान मखल की एक्टिविटीज़ क्या थोड़ा कया
ꯃꯅꯤꯄꯨꯔꯗ ꯑꯥꯏꯗꯤꯌꯥ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯀꯃꯥꯏꯅ ꯑꯃꯅ ꯃꯌꯥꯝꯗ ꯃꯁꯤ ꯑꯦꯛꯁꯄꯣꯖ ꯇꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯔꯤ ꯂꯩꯅꯕ ꯊꯤꯝꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯁꯦꯃꯤꯅꯥꯔ ꯋꯥꯔꯛꯁꯣꯞ ꯃꯤꯆꯪꯅꯆꯤꯡꯕ ꯀꯌꯥ ꯃꯊꯪ ꯄꯥꯏꯈꯠꯅꯅꯕꯒꯤ ꯃꯤꯠꯌꯦꯡ ꯊꯝꯖꯔꯤ ꯃꯊꯪ ꯇꯥꯔꯛꯑꯒꯗꯤ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯒ ꯗꯥꯏꯂꯣꯛ ꯆꯠꯊꯅꯅꯕ ꯅꯠꯇ꯭ꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯄꯥꯎ ꯇꯥꯟꯅꯗꯕ ꯀꯌꯥꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯆꯪꯁꯜꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯅꯆꯤꯡꯕ ꯇꯥꯏꯞꯇ ꯂꯧꯅꯅꯕ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯂꯩꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯩꯗ ꯃꯄꯨꯡ ꯑꯣꯏꯅ ꯄꯥꯟꯗꯝ ꯊꯝꯃꯀꯥꯟꯗ ꯁꯦꯝꯖꯕ ꯂꯧꯏ ꯃꯈꯥ ꯇꯥꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯀꯥꯡꯂꯨꯞ ꯄꯨꯝꯅꯃꯛꯀꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏ ꯍꯦꯟꯅ ꯄ꯭ꯔꯣꯚꯣꯀꯦꯇꯤꯚ ꯑꯣꯏꯒꯗꯕ ꯍꯦꯟꯅ ꯋꯥꯔꯁꯟ ꯑꯣꯏꯒꯗꯕ ꯍꯦꯟꯅ ꯏꯟꯇꯦꯟꯁꯤꯐꯥꯏꯠ ꯑꯣꯏꯒꯗꯕ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯀꯗꯕ ꯊꯧꯑꯣꯡꯁꯤꯡꯗꯒꯤ ꯁꯦꯜꯐ ꯔꯦꯁꯄꯦꯛ ꯇꯧꯕꯤꯅꯅꯕ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯈꯣꯏ ꯑꯟꯁꯔꯇꯦꯅꯤꯇꯤ ꯈꯪꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯍꯣꯁꯇꯦꯖ ꯑꯣꯏꯅ ꯂꯩꯔꯤꯕ ꯋꯥꯠꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯔꯤꯂꯤꯁ ꯇꯧꯕꯤꯅꯅꯕ